Hi mayam aina ngahan tandan managi video ama sema thagakhibado video da manaje phajana kan tawde ude khote na comment mayam ama lae khangde haibaju lae aduga sije se tu ai ngasi phajana utjarake na video se amu nongna semjarakpane tu mayam khutse phajabda loire he tu sida hauri sinebako masakse yinjin man bane buko mayam tu aduga yinjin na khoi khara ngauthok bane aduga sijina yengo sangri sang bane yen hange yengo tu pambi je khoi tu sumaina dum mathak ta sumaina hawbanga me bako aduga makha da ju dum panghaw do hawe pali pya da dum hawbane aduga ayingba mafam da na hena su hawe tu sa hauri singje tu aduga sije comment da ko mayam nahi da ba fai adagi sinus fai khole mayam haibire bako ado sinus ki je khoi baba ju nga hawai si sinus to mana to nungai ta bai makok lum chik pa khot pa yam taw bagi baba su sizna gi ba adum kanai haitare mayam ai khoirake ko aduga yeng ma kasing si sida leise mayam muna yengbihoro duga mapan ju khara dum yawbane tu sumaina tu pambi jemana je aina thengnabada mayam sidagi hena pakte sidagi hena chawde bako macha ju tu macha na macha je phoi ulake to sida leije sina macha ne bako to sidagi hena sigi achauba je sidagi hena chawde pakte comment da ko mayam kerosene masu do orange ori do karigino adegi angang bara kai ka mayam haiyeba ado kerosene masu do ngahawai thainingagi kerosene masu ing lawba masu blue haipe changbo adu phangidre khoi swaida masu je tongan lai haitare ko manam di chap manai adu masu do tongana phange tu ai sinus ki do semge na he ine ai khuse lore thabak yam kalle bako aidi yum mangu bagi yum seng bagi kolik wairam kai ka loi sengdok bagi imung sengdok bagi yeah mayam tadan managi nganam semado adugi process to yeminaraje araje la khara leire saida la je akogi practic tanabu ko horen konjan bada mai da habitang yai thokse patha le chai mayam na ai channel da support tabirak podo yam nungai jai mayam punamak pu haninga leitana thagachari ado mayam 1k ju yob ngam jare mayam support tabibadagi makata adum support tabiyo haina mayam da haijari mayam sije yamdi yamdre bako adum chugumba khudab achauba ani tabiyo sila ja han thage tu comment da nga laga lalon taret lolaga nga laga chikhat paju yamna phaina haibire e ado share tabirakpagi haninga laitan thagachari sina khoi nga haw baba na tawgiba mo ong dine na tawdoise yamdi yamdre ko mayam ai ngasi je nganam nambado adumaina phajana yomjan duine khara pom thokre phajana yomjan biraga
ꯂꯐꯨ ꯃꯅꯥꯒꯤ ꯑꯇ ꯌꯥꯎꯔꯛꯄ ꯑꯀꯟꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯀꯤꯅꯕꯒꯤ ꯁꯨꯃꯥꯏꯅ ꯄꯤꯛꯅ ꯂꯧꯊꯣꯛꯍꯧꯕꯅꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯀꯤꯕꯤꯔꯣ ꯌꯥꯔꯁꯨ ꯀꯤꯔꯒꯦ ꯈꯔ ꯀꯤꯕꯤꯔꯣ ꯇꯥꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯀꯟꯅ ꯆꯤꯡꯉꯨꯕꯒꯤ ꯑꯩꯅ ꯀꯥꯕꯛ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯆꯤꯡꯗ꯭ꯔꯁꯨ ꯈꯔ ꯑꯗꯨꯝ ꯆꯤꯡꯕꯤꯌꯣ ꯌꯥꯝ ꯀꯟꯅ ꯆꯤꯡꯉꯨꯔꯗꯤ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯇꯥꯊꯣꯛꯈꯤꯅꯤ ꯑꯃꯨꯛꯀ ꯀꯤꯁꯟꯒꯦ ꯑꯩꯗꯤ ꯇꯥꯊꯣꯛꯈ꯭ꯔꯗꯤ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯡꯗꯣꯔꯛꯇꯣꯏꯅꯤꯗꯅ ꯑꯗꯨꯅ ꯑꯃꯨꯛꯀ ꯀꯤꯁꯜꯂꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯃꯩꯇꯥꯟ ꯇꯥꯔꯛꯄꯁꯦ ꯁꯤꯗꯩꯗ ꯑꯣꯝꯗꯣꯏꯅꯦꯕꯀꯣ ꯁꯤ ꯃꯈꯥꯗ ꯀꯩꯅꯣ ꯈꯔ ꯊꯝꯒꯗꯕꯅꯦꯕ ꯃꯩꯇꯥꯟ ꯈꯔ ꯊꯝꯒꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯥꯟꯁꯦ ꯌꯥꯝ ꯇꯥꯗ꯭ꯔꯦ ꯈꯤꯇꯪꯈꯛ ꯊꯝꯃꯒꯦ ꯑꯗꯨꯒ ꯃꯩꯁꯦ ꯀꯟꯃꯜꯂꯅꯤ ꯀꯥꯕꯅ ꯍꯥꯟꯅ ꯇꯥꯔꯦ ꯃꯅꯨꯡꯒꯤ ꯀꯔꯤꯁꯦ ꯃꯨꯟꯗ꯭ꯔꯤꯉꯩꯗ ꯍꯤꯗꯥꯛꯇꯣ ꯊꯝꯕꯤꯔꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯩꯇꯥꯟꯁꯦ ꯂꯣꯏꯅ ꯀꯨꯞꯁꯟꯕꯤꯔꯣ ꯄꯣꯛꯏ ꯃꯩꯇꯥꯟꯁꯦ ꯌꯥꯝ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯀꯥꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯔꯤꯈꯩꯗꯤ ꯃꯩꯇꯥꯟꯁꯦ ꯈꯔ ꯌꯥꯝꯍꯟꯕ ꯈꯔ ꯑꯣꯝꯕ ꯑꯗꯨꯅ ꯐꯩꯌꯦ ꯑꯗꯣ ꯃꯊꯛꯇ ꯃꯌꯥꯝ ꯃꯩꯁꯦ ꯌꯥꯝ ꯀꯟꯅ ꯊꯥꯕꯤꯒꯅꯨꯀꯣ ꯑꯩꯁꯤ ꯈꯔ ꯀꯜꯂꯦ ꯂꯧꯊꯣꯛꯀꯦ ꯑꯗꯣ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯑꯣꯟꯗꯣꯏꯅꯦ ꯃꯊꯪꯒ ꯑꯣꯟꯗꯣꯏꯅꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤꯅꯤꯠ 4 ꯂꯩꯔꯒ ꯃꯊꯪꯒ ꯑꯃꯨꯛ ꯑꯣꯜꯂꯒꯦ ꯌꯦꯡꯉꯒꯦ ꯇꯨꯂꯥꯁꯦ ꯀꯥꯁꯜꯂꯛꯏꯁꯦ ꯑꯗꯣ ꯑꯃꯨꯛ ꯃꯊꯪꯒ ꯑꯣꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯈꯤꯒꯦ ꯃꯌꯥꯝ ꯑꯩꯅ ꯀꯃꯦꯟ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯇꯕꯗꯣ ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯊꯕꯛ ꯈꯔ ꯀꯜꯂꯦꯕꯀꯣ ꯌꯨꯝ ꯁꯦꯡꯕꯒ ꯑꯗꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯝ ꯑꯣꯏꯕꯒ ꯊꯕꯛꯁꯦ ꯈꯔ ꯀꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯀꯃꯦꯟ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯇꯕꯗꯣ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯃꯤꯅꯠ 4 ꯂꯩꯔ ꯃꯇꯨꯡꯗ ꯂꯧꯊꯣꯛꯑꯒꯦ ꯁꯨꯃꯥꯏꯅ ꯐꯠꯇꯕ ꯄꯩꯁꯦ ꯐꯖꯅ ꯀꯟꯊꯣꯛꯄꯤꯔꯣ ꯇꯠꯈ꯭ꯔꯦ ꯀꯤꯕꯗꯣ ꯃꯅꯝ ꯄꯥꯏꯊꯣꯔꯛꯑꯦ ꯃꯅꯨꯡꯒꯤꯁꯦ ꯇꯠꯈ꯭ꯔꯦ ꯂꯣꯏꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯏꯪꯗ꯭ꯔꯤꯉꯩꯗ ꯃꯅꯤꯟ ꯊꯣꯛꯂꯛꯄꯗ ꯖꯔ ꯇꯧꯍꯧꯒꯗꯕꯅꯤꯀꯣ ꯌꯥꯔꯅꯤ ꯊꯝꯃꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯗ ꯂꯩꯔꯦꯗꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯅꯥꯇꯣꯟꯗ ꯆꯤꯡꯈꯠꯄꯒꯤꯗꯃꯛꯇ ꯑꯩꯅ ꯀꯣꯂꯣꯝ ꯑꯃ ꯂꯧꯖꯔꯦ ꯀꯣꯂꯣꯝꯃꯨꯛ ꯌꯥꯎꯗꯕꯅꯦ ꯕꯕꯥ ꯍꯣꯏꯅ ꯉꯍꯥꯟꯋꯥꯏ ꯇꯧꯕꯗꯤ ꯂꯪꯆꯥꯛꯇꯣ ꯇꯧꯋꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯆꯤꯟꯁꯦ ꯂꯧꯊꯣꯛꯄꯤꯔꯦ ꯃꯅꯤꯡꯁꯨ ꯂꯧꯊꯣꯛꯄꯤꯔꯅꯤ ꯃꯅꯤꯡꯁꯨ ꯂꯧꯊꯣꯛꯄꯤꯔꯦ ꯁꯤ ꯂꯣꯏ ꯍꯣꯔꯦꯗꯅ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗ ꯁꯥꯏꯗ ꯑꯗꯨꯝ ꯍꯨꯠꯄꯤꯔꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅꯗꯤ ꯍꯨꯠꯄ ꯌꯥꯗꯦꯀꯣ ꯃꯅꯤꯟ ꯂꯣꯏ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯆꯠꯈꯤꯗꯅꯕ ꯈꯤꯇꯪ ꯀꯣꯂꯣꯝꯁꯤꯅ ꯁꯥꯏꯌꯦ ꯇꯨ ꯃꯅꯤꯟ ꯊꯣꯛꯂꯛꯏꯁꯦ ꯃꯌꯥꯝ ꯐꯣꯟꯗꯗꯤ ꯎꯗ꯭ꯔꯦ ꯑꯗꯣ ꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯕꯤꯔꯣ ꯃꯌꯥꯝ ꯁꯤꯗꯩꯗ ꯀꯣꯂꯣꯝ ꯁꯤ ꯃꯅꯨꯡꯁꯤꯗ ꯃꯅꯤꯟ ꯀꯥꯈꯠꯂꯛꯏꯁꯦ ꯁꯤ ꯃꯅꯤꯟꯁꯦ ꯁꯨꯃꯥꯏꯅ ꯅꯥꯇꯣꯟꯗ ꯆꯤꯡꯈꯠꯇꯣꯏꯅꯦꯕ ꯑꯩ ꯎꯠꯆꯔꯛꯀꯦ ꯈꯨꯠ ꯅꯥꯝꯃꯅ ꯃꯦꯜꯂꯒ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯠꯄ ꯀꯥꯟꯗ ꯃꯅꯤꯟꯗꯣ ꯁ꯭ꯋꯥꯏꯗ ꯆꯤꯡ ꯍꯥꯀꯠꯆꯕ ꯑꯦꯂꯔꯖꯤ ꯇꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯆꯛ ꯄꯥꯜꯂꯛꯀꯅꯦꯕꯀꯣ ꯍꯛꯊꯤ ꯈꯟꯅꯤꯡꯕ ꯐꯥꯎꯔꯛꯀꯅꯦꯕ ꯑꯗ ꯍꯛꯊꯤ ꯈꯜꯂꯛꯀꯅꯤ ꯍꯛꯊꯤ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯞ ꯇꯤꯟ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯁꯀꯤ ꯀꯣꯛꯇ ꯂꯨꯝꯖꯟꯕ ꯈꯗꯥꯡꯗ ꯂꯨꯝꯖꯟꯕ ꯆꯤꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯍꯛꯊꯤ ꯈꯜꯂꯛꯄꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯒ ꯑꯗꯨꯝ ꯀꯥꯝꯊꯣꯛꯄꯤꯌꯣꯕ ꯃꯅꯨꯡꯗ ꯂꯩꯕ ꯏꯁꯤꯡ ꯊꯣꯛꯂꯛꯄ ꯐꯠꯇꯕꯗꯣ ꯑꯃꯨꯛꯀ ꯇꯧꯒꯦ ꯁꯥꯏꯌꯦ ꯃꯅꯝꯁꯦ ꯌꯥꯝ ꯀꯜꯂꯦꯕ ꯌꯥꯝ ꯑꯗꯨꯅꯅꯦ ꯉꯝꯗ꯭ꯔꯦ ꯕꯔꯦꯡ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯍꯛꯊꯤ ꯈꯟꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯋꯦꯕ ꯐꯖꯅ ꯆꯤꯡꯈꯠꯄꯤꯔꯣ ꯀꯣꯛꯇ ꯁꯨꯃꯥꯏꯅ ꯄꯥꯜꯂꯛꯀꯅꯦꯕ ꯈꯔ ꯄꯥꯜꯂꯛꯀꯅꯦꯕꯀꯣ ꯇꯔꯪꯒ ꯆꯠꯄꯗ ꯌꯥꯝ ꯍꯦꯟꯖꯟꯅ ꯄꯪꯒ ꯆꯤꯡꯉꯨꯔꯒꯗꯤ ꯑꯗꯨꯅ ꯆꯥꯡ ꯑꯝꯗ ꯇꯞꯅ ꯆꯤꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯌꯦꯠꯇ ꯇꯧꯈꯤꯕꯅꯤꯗꯅ ꯑꯣꯏꯗ ꯑꯃꯨꯛ ꯇꯧꯒꯦ ꯁꯨꯃꯥꯏꯅ
ꯃꯉꯥ ꯇꯔꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯤꯌꯣꯕ ꯁꯣꯅꯥꯀꯟꯒꯤ ꯃꯉꯥ ꯁꯣꯅꯥꯀꯟꯒꯤ ꯃꯉꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯆꯤꯛ 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 ꯂꯥꯎꯋꯦꯕ ꯕꯕꯥ ꯁꯥꯏꯅꯁ ꯅꯥꯏ ꯑꯗꯨꯅ ꯃꯆꯥꯁꯨ ꯑꯗꯨꯝ ꯈꯔ ꯂꯧꯋꯦ ꯌꯥꯝ ꯀꯟꯅ ꯍꯦꯟꯖꯟꯅ ꯇꯧꯗ꯭ꯔꯒꯁꯨ ꯈꯔ ꯂꯧꯋꯦ ꯃꯆꯥꯗ ꯏꯪꯊꯝꯊꯥꯗꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯦ ꯅꯥꯇꯣꯟꯁꯦ ꯐꯠꯇꯕ ꯊꯣꯛꯂꯛꯄ ꯍꯧꯗꯣꯔꯦ ꯊꯣꯛꯂꯛꯏꯁꯦ ꯃꯌꯥꯝ ꯍꯪꯒꯣꯏꯕꯤꯒꯅꯨꯀꯣ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯤꯗꯥꯛꯇꯨꯒꯤ ꯃꯥꯏ ꯆꯤꯡꯈꯠꯈꯤꯕꯗꯣ ꯑꯗꯩꯗ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯁꯤꯡꯗꯣ ꯑꯗꯨ ꯊꯣꯛꯂꯛꯄꯗꯨꯅꯦꯕ ꯕꯕꯥꯅ ꯉꯍꯥꯟꯋꯥꯏ ꯁꯤꯁꯦ ꯇꯧꯕ ꯀꯥꯟꯗ ꯍꯛꯊꯤ ꯈꯜꯂꯦꯕ ꯑꯗꯨꯒ ꯍꯛꯊꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯔꯨꯕ ꯅꯥꯇꯣꯟꯗꯒꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯗꯣ ꯂꯣꯏꯅ ꯁꯤꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯆꯤꯡꯈꯠꯄꯤꯌꯣꯕ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯦ ꯁꯤꯅ ꯏꯪꯊꯗ꯭ꯔꯤꯉꯩ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯪꯊꯈ꯭ꯔꯦ ꯃꯅꯤꯟ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯅꯧꯕ ꯌꯣꯝꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯩꯗ ꯁꯥꯍꯟꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯤꯡꯈꯠꯄꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯌꯦꯡꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯩ ꯌꯥꯝ ꯈꯪꯅ ꯍꯦꯟꯅ ꯇꯧꯖꯕꯗꯤ ꯅꯠꯆꯗꯦ ꯀꯃꯦꯟꯗ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯅꯥꯍꯤ ꯇꯥꯕ ꯐꯩ ꯑꯗꯩ ꯁꯥꯏꯅꯁ ꯐꯩ ꯈꯣꯠꯂꯤ ꯁꯥꯏꯅꯁ ꯇꯧꯕꯗꯣ ꯍꯤꯗꯥꯛ ꯁꯦꯝꯕꯤꯔꯣ ꯈꯣꯠꯂꯣ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯗꯤꯋꯥꯂꯤ ꯑꯃꯗꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯥꯅꯧ ꯀꯠꯄ ꯑꯃꯗꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯗ ꯋꯤꯁ ꯄꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯦ